Hey guys, so welcome back to another video. Ngasigi videos di akoi current relationship ta laibiri bai chili now sing haidi relationship ta hoji laibiri bai chili now sing yoina based over reading oidoine aduga ngasigi reading se pile ani thokna khaidok chagani pile A amadi pile B kwa pile ani sidagi isa isa na apaba pile amam choose tawbiraga isagi partner gi feelings adagi near future da kai tholak pa ba kari kari section ba yaba na chingbodo adumai yengminarase aduga hꯧꯖꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩꯀꯥ ꯈꯔ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯇꯧꯕꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯆꯤꯜꯂꯦ ꯑꯃꯗꯤ ꯖꯒꯥꯁꯨ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯕꯒꯤ ꯑꯩꯗꯣ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯅꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯇꯦꯔꯣ ꯔꯤꯗꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯄ꯭ꯂꯁ ꯑꯩ ꯄꯔꯁꯣꯅꯦꯜ ꯕ꯭ꯂꯣꯒꯀꯨꯝꯕꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯒ꯭ꯔꯣ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯑꯩꯒꯤ ꯂꯥꯏꯛ ꯈꯤꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯒꯠꯂꯛꯄ ꯈꯣꯠꯄ ꯇꯧꯕꯒ ꯒꯤꯐ ꯑꯋꯦꯁꯤꯡꯁꯨ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯣꯏ ꯔꯤꯗꯤꯡꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟship ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯕꯤꯔꯣ ꯄꯥꯏꯜ A ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯜ B ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣꯀꯣ ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦ without further ado let's get into the video ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯑꯍꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯥꯏꯛ ꯇ꯭ꯔꯦꯟ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯆꯠꯅꯔꯦ ꯑꯩꯈꯣꯏ ꯑꯥꯏꯂꯥꯁ ꯑꯗꯨꯝ ꯑꯥꯏꯂꯥꯁ ꯊꯥꯅꯤꯡꯕ ꯍꯥꯏꯗꯤ ꯄꯥ ꯍꯥꯞꯅꯤꯡꯕ ꯑꯗꯒꯤ ꯑꯥꯏꯂꯥꯁ ꯂꯤꯐꯇꯤꯡ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯅꯦꯆꯔꯦꯜ ꯄꯥꯗ ꯑꯗꯨꯝ ꯂꯤꯐꯇꯤꯡꯒꯨꯝꯕ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯈꯨꯖꯤꯟꯒꯨꯝꯕ ꯍꯥꯞꯅꯤꯡꯕꯀꯣ ꯑꯩꯒꯤꯁꯨ ꯈꯨꯖꯤꯟꯁꯦ ꯒꯥꯔꯤꯒꯨꯝꯕ ꯊꯧꯕ ꯑꯗꯒꯤ ꯑꯗꯨꯝ ꯆꯨꯞꯆꯥ ꯇꯧꯕꯒꯤ ꯌꯥꯝ ꯇꯦꯛ ꯈꯣꯠꯇꯅ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯈꯨꯖꯤꯟꯗ ꯑꯗꯨꯝ ꯖꯦꯜ ꯄꯣꯂꯤꯁ ꯇꯧꯔꯒ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕ ꯍꯦꯟꯅ ꯐꯖꯍꯟꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯈꯨꯖꯤꯟ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯄꯦꯖ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯦꯟꯗꯜꯗꯣ ꯁꯤꯗ ꯊꯣꯛꯍꯜꯂꯛꯑꯒꯦꯀꯣ ꯅꯥꯀꯟꯗ ꯁꯣ ꯂꯦꯁꯦꯁ ꯕꯥꯏ ꯁꯦꯂꯤ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯃꯥꯏ ꯄ꯭ꯔꯥꯏꯁꯇꯣ ꯌꯥꯝ ꯔꯤꯖꯅꯦꯕꯜꯁꯨ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯁꯔꯚꯤꯁ ꯊꯤꯅ ꯐꯖꯅ ꯇꯧꯔꯛꯀꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦꯅ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯁꯔꯚꯤꯁ ꯇꯧꯈ꯭ꯔꯕꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯂꯥꯏꯛ ꯃꯥꯒꯤ ꯁꯔꯚꯤꯁꯁꯦ ꯑꯗꯨꯝ ꯂꯥꯏꯛ ꯀꯝꯄ꯭ꯂꯦꯟ ꯂꯩꯅꯔꯣꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯛ ꯑꯩꯒꯤꯁꯦ ꯄ꯭ꯔꯃꯣꯁꯟꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯛꯄ ꯁꯔꯚꯤꯁꯁꯦ ꯄꯦꯟꯖꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯨꯖꯤꯟꯒꯤꯕꯨ ꯑꯣꯏꯔꯣ ꯄꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯦꯕꯤꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣꯀꯣ ꯁꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯏꯜ A ꯀꯣ ꯄꯥꯏꯜ A ꯆꯨꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟshipꯇ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯅ ꯀꯔꯤ ꯐꯤꯜ ꯇꯧꯔꯤ ꯑꯗꯒꯤ ꯀꯔꯤ ꯆꯦꯛꯁꯤꯟꯕ ꯌꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯕ ꯚꯤꯖꯟ ꯈꯔ ꯑꯗꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯏꯜ Aꯒꯤꯗꯃꯛꯇ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯁꯦ Page of Wands, Seven of Cups, Queen of Wands, the Lovers, Ten of Cups, Page of Pentacles ko. So sumaina layre cardsingsে ado ai haijarage mathang ko. Ahanbada Page of Wands hariba cardsiಗೆ matungina isagi partner se yamna lively oiba active and outgoing oiba adum extroverted oiba sangga chawba haigadra natragana mi amagasu adum active oina lively oina yanaraga chatpa ngamnaba hotnaba adagi adum positive minded oiba life se adum positive oina chatpa pamjaba amadi career oriented oiba career focus oiba person ama oiebako aduna mana relationship se adum yamna like special oina value tawjaye magi side tagi hadi isagi partner se hojik se adum relationship se magi soul and heart se dedicated oijaye nakana maramda relationship se sorry relationship se nungsinaba na khak yade like career gumbasu stabilize tawdaba yade career gumbasu stable oidaba yade haina mana khanjayebako aduna maram oiraga sorry aido loksu khaga tawe adugine aduna maram oiraga mase like relationship sida
adum yamna balance ama stability ama maintain tawraga chatpa pamjayeba aduna like ma masa su career gumba phajna stable oina bo hotna ninge duga isa bu su career gumba da focus tawhanninge bo ko magi side tagi nakan amaramda hauji hauji se isagi partner sida adum anouba approach gumba lakpa laye haidi adum atopa mi amana atopa nupa amana or atopa nupi amana isagi partner da approach tawnaba hotnaba approach tawba or migi through dagi relationship gumbagi approach ama seek tawnaba hotnaba dugumba khara haidi mongonda offer or opportunity khara lakpa layebako tawbatabu mana atopa singdo amata hanna yengmoigena khalle isagi damakta strongly lepke haina khalle loyal oye isagi partner se ko he or she is loyal towards you aduduga hauji hauji se mongonda approach or offer lakpa laamba yai natragana lakpagi lambida leiba yai tawbatabu mado like ahenba amta yengaroi isagi damakta lepage haina khankhrebako mathang sina queen of wands hariba card se tholeba queen of wands hariba card sigi matungina isagi partner se sisiga isaga se hena relationship se phana chatminaba yabagi chances lay yamna compatible oi ko haidi lovers energy to e duna isagi partner ga isaga se yamna chanaba compatible oi ba amadi bright future gi vision leiba type of relationship oi aduduna relationship se da isagi partner se bu isana khara fully trust taw mathau tai relationship haiba se trust ta build tawne trust issue se laina pa matamda relationship ta di dum problem thokani ko aduna sigumba sing se da thoktanabagi namakta amana amada yam chetna thajanaba amadi maturely relationship to deal and handle taw mathau tai ba amana ama thajanaba amana ama da understanding lainaraga maturely relationship to deal taw mathau tai hoi possessiveness kumba di relationship ta dum mahausa ne possessive oibada kemta kaiba leite tawbadabu isa isa gi limit isa isa gi control amadi set tawba mathau tai ba aduga ngasagi isagi partner na pamjaba dumai isa su isagi career gumba isagi future gumba da su hena focus tawbiyo aduduga ngasagi wakhal ani do chanara agadi career and future do stabilize oira agadi relationship su masana dum smooth oina chatpa yabagi lambi do mathanda thiraga thoklakani bako mathangda ten of cups haiba ama page of pentacles haiba ama card ani thole sigi card ani sina kari describe tawge ha matamda isagi relationship se ko adum yam bright future lege lovers energy su thoe na kana maramda isagi relationship se chanaba adagi wakhal manaba mot manaba wakhal tinaba oibana maram oiraga relationship se yam further oina future da adum yam bright oina chakpa yaba amadi phasna family ama oina bonding toraga semakpa yaba type of relationship oi ko isagi partner se yam chanai aduduna relationship se yamna bright oiba future gi vision leibana maram oiraga isa isana yarige strongly calmly handle toraga afaba future da yaunaba hotnabiyo ko aduga relationship se bright oiba future gi vision su lei hoi relationship tanga hak saunaba khatnaba haiba simaktabo relationship khudingi mahausa ne adubu isa isana phajna handle tawnaragadi awat apa thidokna leitabida ing chikna nungaina stable oina chatpa yaba bright future gi vision leiba amadi long term future gi vision leiba type of relationship oibase oi haibase ayamba kana describe tawebako aduna isagi oina haidi pile e khanbiriba ichili now singenadi isagi hauzik leiriba current relationship se like it's the best relationship for you ko haida hauzik oina leiriba relationship se isagi yam chana ba haibado oieba aduna afaba singse loinama gather tawbiraga phana chatnanaba su hotnabiyo na card advice piyebako so pile A ge reading se matang swaina loijare stagi lawba yaba advice motion biraga mathangi reading amu ngai minarase ko thank you for watching hey guys so mathang sina koi pile B ko pile B su so bi bechili now singi damakta isage current relationship ki oina kari pige amadi adum like future ge ba kari vision lege na chingba adudu yengdoine ado koi pile B gi oina su card se pick tawase ahmada isagi partner ne isagi damakta kai khalamba yabage hauji leiba relationship sida haibadu yengminarase ko Page of Cups Three of Cups dagi relationship se dum section ba yaba kari leike haidi problem tholakadawa bu leibra natragana advice oina kari leike haibastugi maramda mu yengase Page of Swords Nine of Pentacles duga khoi hozik relationship ke ba near future vision haidi matam ge reading tork ni na yam hekta asangma future gi vision ni yengaroi ba ko tawbata bodom future da oirak pa yaba na chingba do adu yengminase ko
So sumaina pire card singse. First and foremost, Page of Cups hariba card se tholebako. Page of Cups and Three of Cups. Cups ngaktani ko card se ahambagi oina isagi partner gi feeling se. So your partner is like more of an emotional person rather than an theoretical or like aggressive person ko haidi yamna isagi partner se yam hekta aggressive oiba natragan hekta yamna wakhalda ngakta base tawraga chatpa natragana phasna munna wakhal khantaraga ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯛꯅ ꯇꯧꯒꯟꯗꯦꯀꯣ ꯃꯥꯁꯦ ꯏꯃꯣꯁꯟꯗ ꯕꯦꯁ ꯇꯧꯔꯒ ꯌꯥꯝꯅ ꯊꯕꯛ ꯇꯧꯋꯦ ꯃꯥ ꯍꯔꯥꯎꯔꯒꯗꯤ ꯑꯗꯨꯝ ꯄꯪꯍꯗ ꯍꯔꯥꯎꯕꯒꯨꯝꯕ ꯑꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯈꯟꯖꯟꯈ꯭ꯔꯒꯗꯤ ꯑꯥ ꯌꯧꯅ ꯍꯦꯛꯇ ꯈꯟꯖꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯨꯗ ꯁ꯭ꯋꯤꯡꯁꯀꯨꯝꯕ ꯈꯔ ꯇꯣꯏꯅ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯏꯃꯣꯁꯟꯁꯤꯅ ꯈꯤꯇꯪ ꯍꯥꯏ ꯑꯣꯏꯅ ꯂꯩꯕꯒꯤ ꯅꯨꯡꯁꯤꯕ ꯖꯒꯥꯗꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯟ ꯁꯥꯎꯔꯒꯅ ꯍꯦꯛꯇ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯋꯦ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯃꯥꯁꯦ ꯇꯧꯕꯇꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯛ ꯍꯤ ꯑꯣꯔ ꯁꯤ ꯂꯚꯁ ꯌꯨ ꯗ ꯃꯣꯁ ꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯏꯁꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯅ ꯈꯤꯇꯪ ꯍꯦꯜꯂꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯕꯨꯗꯤ ꯏꯁꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯀꯥꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯦ ꯂꯥꯏꯛ ꯍꯤ ꯑꯣꯔ ꯁꯤ ꯂꯚꯁ ꯌꯨ ꯃꯦꯗꯂꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯑꯉꯥꯎꯕꯤꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯌꯦ ꯎꯠꯂꯝꯕ ꯌꯥꯏ ꯎꯠꯂꯝꯗꯕ ꯌꯥꯏ ꯕꯠ ꯌꯥꯝ ꯊꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯦꯌꯔ ꯇꯧꯕ ꯏꯁꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯃꯆꯥ ꯃꯁꯨ ꯏꯁꯨ ꯗꯦꯠꯁ ꯀꯃꯟ ꯏꯟ ꯑ ꯔꯤꯂꯦꯁꯟꯁꯤꯞ ꯕꯠ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄꯗ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕ ꯈꯣꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯋꯦꯗ ꯍꯦꯟꯗꯜ ꯇꯧꯔꯒ ꯆꯠꯅꯤꯡꯉꯦꯕ ꯃꯥꯅꯀꯣ ꯑꯗꯒꯤ ꯊ꯭ꯔꯤ ꯑꯣꯐ ꯀꯞꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯄꯨꯕꯁꯨ ꯄꯥꯝꯃꯦ ꯃꯦ ꯕꯤ ꯃꯦꯔꯤꯌꯦꯖꯀꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯐꯖꯅ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯇꯧꯔꯒ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯈꯪꯗꯣꯛꯅꯔꯒ ꯂꯩꯕꯗꯣ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯁꯨ ꯆꯒꯠ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯃꯨꯛ ꯆꯦꯟꯖ ꯇꯧꯕꯗ ꯄꯥꯝꯗꯦ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯃꯥ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯅꯤꯡꯉꯦ ꯑꯗꯒꯤ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯟꯐꯥꯔꯝ ꯑꯣꯏꯔꯒ ꯂꯩꯅꯤꯡꯉꯦꯕ ꯑꯗꯨꯅ ꯏꯁꯥꯗꯒꯤ ꯃꯥꯁꯦ ꯀꯟꯐꯔꯃꯦꯁꯟ ꯑꯃ ꯄꯥꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯦꯛꯁ ꯁ꯭ꯇꯦꯞꯇ ꯍꯥꯏꯗꯤ ꯃꯦꯔꯤꯌꯦꯖꯀꯨꯝꯕꯗ ꯀꯟꯚꯔꯠ ꯇꯧꯕꯁꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯈꯔ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯏꯠꯁ ꯅꯣꯠ ꯄ꯭ꯔꯦꯁꯔ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯦꯔꯤꯌꯦꯖ ꯇꯧꯗ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯅ ꯗꯤꯖꯥꯌꯔ ꯇꯧꯖꯕꯗꯣ ꯑꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯃꯊꯪꯗ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯀꯣ ꯄꯦꯖ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯔ ꯐꯠꯇ ꯅꯨꯡꯗꯕ ꯃꯥꯌꯣꯛꯅꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯗꯤ ꯈꯤꯇꯪ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯡꯕꯤꯌꯣ ꯏꯁꯥꯅꯗꯤ ꯀꯩꯝꯇ ꯈꯟꯗꯅ ꯉꯥꯡꯉꯒꯁꯨ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯗꯤ ꯈꯤꯇꯪ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯅꯤꯅ ꯌꯥꯝ ꯍꯦꯛꯇ ꯂꯨꯅ ꯂꯧꯁꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯉꯣꯟꯗ ꯈꯤꯇꯪ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯌꯥꯝ ꯂꯨꯅ ꯈꯟꯖꯔꯒꯁꯨ ꯍꯦꯛꯇ ꯇꯥꯏꯅꯕ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯍꯦꯛꯇ ꯀꯥꯏꯅꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯍꯦꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯍꯦꯛꯇ ꯑꯥ ꯌꯧꯒꯩ ꯇꯥꯏꯅꯔꯛꯄ ꯈꯣꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯅ ꯆꯠꯄ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯝ ꯐꯅ ꯆꯠꯅꯅꯕ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯤꯇꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯌꯣ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯨꯠꯀꯨꯝꯕꯁꯨ ꯈꯤꯇꯪ ꯌꯦꯡꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯅꯤꯅ ꯃꯊꯪꯗ ꯅꯥꯏꯟ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒ ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯝ ꯀꯝꯄꯦꯇꯦꯕꯜ ꯑꯣꯏ ꯆꯥꯅꯩ ꯑꯐꯕ ꯑꯣꯏꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯄꯛꯅꯗꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯣ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯂꯣꯏꯅꯔꯒꯗꯤ ꯒꯨꯗ ꯊꯤꯡꯁ ꯃꯦ ꯍꯦꯄꯟ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟ ꯂꯩꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕꯅꯤꯅ ꯏꯁꯥꯅ ꯃꯔꯝ ꯆꯥꯗꯕꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯃꯥꯡꯍꯟꯕꯩ ꯃꯍꯨꯠꯇ ꯑꯣꯔ ꯑꯅꯧꯕ ꯄꯔꯁꯟ ꯍꯟ ꯇꯧꯕꯩ ꯃꯍꯨꯠꯇ ꯐꯅ ꯆꯠꯂꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯅꯔꯒ ꯍꯦꯟꯅ ꯐꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯌꯦꯕꯀꯣ ꯀꯥꯔꯠꯅ ꯃꯊꯪꯗ ꯀꯥꯔꯠ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯀ꯭ꯋꯤꯟ ꯑꯣꯐ ꯁꯣꯔꯠꯁ ꯗ ꯆꯦꯔꯤꯌꯣꯠ ꯑꯦꯟ ꯗ ꯍꯦꯔꯣꯐꯦꯟ ꯀꯣ ꯁꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒꯁꯦ ꯆꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯩ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯒ ꯏꯁꯥꯒꯁꯦ ꯑꯃꯅ ꯑꯃꯒꯤ ꯂꯛꯀꯤ ꯆꯥꯔꯝ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒ ꯂꯣꯏꯅꯅ ꯁꯣꯜꯚ ꯇꯧꯃꯤꯟꯅꯕ ꯉꯝꯅꯕ ꯁꯣꯂꯨꯁꯟ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯄꯒꯨꯝꯕ ꯏꯟ ꯗ ꯁꯦꯝ ꯋꯦ ꯃꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯛꯀꯨꯝꯕꯁꯦ ꯄꯜꯂꯒ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯈꯤꯇꯪ ꯏꯟꯚꯣꯜꯚ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯁꯦ ꯏꯁꯥꯅ ꯈꯤꯇꯪ ꯈꯨꯠ ꯌꯥꯎꯁꯜꯂꯨꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯂꯛꯀꯤ ꯆꯥꯔꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯏꯁꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯍꯥꯏꯂꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯣ ꯁꯤꯅꯦꯕ ꯀꯥꯔꯠꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯦꯁꯟꯁꯤꯞ ꯍꯦꯁ ꯑ ꯄꯣꯏꯟꯇꯦꯠ ꯚꯤꯖꯟ ꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯕ ꯑꯐꯕ ꯚꯤꯖꯟ ꯂꯩꯌꯦ
amana ama haisingna gyan tana maturely handle tawraga chatmina taragadi yam phana chatmina ba yabai chances layebako. So first and foremost imung manung yananaba chatpiyo haidi isagi partner na su isagi imung manung khangna loinaba isana su magi imung manung khangna loinaba amana ama respect tawnaba. Second da career gumba se hana phasna stable oinaba understanding lainaba hotnaba haidi yamna hekta gai haidi relationship se next step ta rush tawdrigayda isa gi mafam chaba ama hana stable oina lainaba hotnaba aduga fazana amana ama convince tawraga understanding lainaraga loinaragadi mafam chana stick tawnaraga relationship se yam bright over future gi vision da chapminaba yabai chances layebako. So sumaina piye pile bigayba reading su matang swaida loijare stagi lawba yaba advice lawsinbiraga mathangi reading amu ngaminarasiko. Thank you for watching.